Vladimir Putin, Ukraine की Kherson दा Chattuna, Russian Lanmisinga Unakhre. Russia amasung Ukraine की lan asi tha taraga mari sangsilakpa aduga Ukrainian forces na Crimea da counter operation satharakadra haina kanna singnaringai talakta Russian President Vladimir Putin ngahan Russian forces na khudum chalaga leiriba kha Ukraine की Kherson lamdam gi saruk kharada laktuna command posting da masagi Lanmisinga Unakhre haide Russian sarkar na thadokpa amasung Russian state television na broadcast tawkiba video amada Putin ase helicopter amada tongduna command post amada lakhe matungda Ukraine gi nongpok Luhansk lamdamda leiba Russian National Guard ki headquarters da amuk pai ki haire Russian forces na khudum chanba area da Putin na lakliba se handa kisiga anirak suba nei masi Putin na Russian Lanmising da mahaki authority unnaba honavani haina thazare Kherson amasung Luhansk da thungbada mafam ani magta Putin na top military leader singa meeting pangthoki haina thazare Russian Lanmising na khudum chanbe area da Putin na amuba sut setum na lakibagi video ado kadai fauba achumba video no haiba khangdokpa ngamdre Kherson, Zaporizhia, Luhansk amasung Donetsk ase mamang sahi ki September thada Russia na wathok oiba local referendum tawduna makhoi gi oide haina laukthokhiba nei hai riba lamdam sing asida natana ing 2014 da Russia na khudum chansin khiba Crimea peninsula dagi so Russian forces takthokani haina Ukraine na firep laure Ukraine gi lamdam mari asi Russia na makhoi gi oide haina laukthokrabasu Ukrainian forces na counter operation chathaduna taon amasung khungang kaya dagi de Russian Lanmising takthokba ngamkhre Kherson province ki maming chap manaba capital Kherson yauna lamdam kaya de mamang sahi gi November thada Ukrainian forces na ningkha tamanke Donetsk amasung Zaporizhia gi saruk ayambasu Ukraine na control tawri aduga Luhansk ki area kharasu Ukraine na control tawre Malem gi santi thamna bahona bagi daba China gi defense minister na Russian President Vladimir Putin da nungai ba masung thagat pa phongdokhre Malem gi ani subalanjau matung dage haujik phawba da Europe ki khwaidagi chawba conflict wediba Ukraine da Moscow na lan sathaki baduge chahi ama henbagi matung China amasung Russia gi marakta yamna aphaba mari leina badu utuna Malem da santi thamna bahona bagi damak China gi defense minister na Russia gi President Vladimir Putin da nungai ba masung thagat pa phongdokhre Chinese company NetEase Inc. short video platform da thagalakiba clip amana China gi defense minister Li Shangfu na Putin amasung Li gi Russian famana baduga nongmaijing numita unaba mada hana thaurang tawba warolama pathokpa utpagum tawke President Putin bu thoidok endokpa state lusing bamane singthara duna malem gi santi thambada amasung development purangna bohona bada Putin gi maruai ba thabak singadu China gi defense minister Li na panke Defense Minister Li na phongdokibo wafam sing adubo Kremlin lusing baduda Beijing na lawriba phirep amasung Ukraine lan adugi damag Putin bu naitom taana na bohona riba amasung akan ba sanction kaya Russia gi mathagda thamjaliba US amasung masigi khongbu laibak singiga Taiwan nai industry saukhatlaba maruai ba laibak taret ke grouping adudage makok thongba diplomat singna ngarang laibak pokpa numita Russia gi lala dubo condemn tawkhi amasung Lala du leiri makai Ukraine da makata na saugana ba wasakhe